State asigi tongan ba mafam singdagi security force na Ainna Thigkhraba Lalhoulup Singgi Cadre kaya Leptana Fagatli. Manipur Police Control Room na thadurakpa warol amagi matung ina chatliba tha asigi tang taragani thoida masana masapu KCP PWG ki founder chairman ni haijaba amadi loop asigi active Cadre Mari Imphal West ki Lamphel Police Station ki manung chona laiba Langol area dagi phare hairi. Pharaba miyoi sing adudi founder chairman Laishum Ranjit Singh Elias Tamngan ba Elias Apik Elias Loya Chuhyang Khaigani thoi District asimaki Yurembam Awang Laikai Oinam Somen Chandra Singh Elias Macha Elias Moirang Jau Elias Karang Jau Chahini Fugani thoi Bisnupur District ke Thanga Karang Mamang Laikai digi Hauzikna Langol da laibani Arambam Bir Kumar Elias Kanba Elias BK Chuhyang Khaigani thoi Sekmai Kanglatombi Mantriban Maibam Tomba Singh Elias Loya Chay Kuntraga Mapan Thobal District ke Tentha Khunjau Amade Chabungbang Lamyanba Maitai Elias Wangba Chay Kuntraga Nipan Imphal West ke Haibum Pokpi Maning Laikai dagini Makhoidagi mobile phone manga amade Aadhaar card ahum phagapa ngamle haire Amaromda numit asimaktada Manipur Police na pambai na ruchingba UNLF ke active cadre ama Lilong judging area dagi phare haire Pharaba miyoi adudi Hidang Mayum Banerjit Sharma Elias Manja Chahikun Gamari Imphal East ke Yaripok Top Ching Tha mathak dagini Mangondagi mobile phone ahum sell on lupa lising kuntragani thoiga chamanga Aadhaar card lupa sige ID card side back ama madi registration number yaudaba Mahindra Scorpion ama phagal haire